Bijing tabir bu khwai punok pu image TV na taram na oksa bagal loina na Brajesh Kumar na khurumjari ngasigi maru pauda Singi ningthau singi oiba guest house sada marfudra manga hena saba loire haina MP election basna jawbana phongdorli Rishikanta mihat sen abamioi sing faduna serak pibada kuki MLA singasu mateng pangbiu haina Kachin Kendragi MLA M Rameshwar Haikrai Lamdam asida free movement laihananaba amadi akia khang pirakhiba singi mathakta court la thengnanaba signature campaign pangtholagani masida miyamna saruk yabinanaba malem thungamna appeal torli loinana Russia na Ukraine da ngarang ahing chuppa bomb amasung missile kapsilakre Mapung pau lobidasi Mapam kaya mamang lagi lamdam asigi chingi ningthau singna Imphal the guest house ama thambina naba mangjakiba manglan mangphang na gadawri hairiba guest house adumak sada marfudramanga hena saba loisilaktuna athubada kusinna naba semba saba loire loinana guest house asina sing tamgi marida hena nungsinaba purakpa ngamlagani haina Rajya Sabha gi MP laishemba sana jawbana phongdorli Imphal East Palace Compound Samgat Liba Guest House Asi Hanagi Chief Minister Nongthoma Biren Amasung Rajya Sabha gi MP su oiriba Manipur gi ningthau laisemba sana jawbuna maru oiba thodang lauduna samgatpa horakhibani loinana Guest House Asi Ministry of Donor gi makhada layuriba North Eastern Council gi senthang makhada lupa crore 8.8 ama ani ahum nifal changna State Tourism Department na implementing agency aduga Manipur Police Housing Corporation na work agency oiduna semgalakpani singining thau singi oiba guest house asi sem sabalo salakle haibagi pau tabada masing yamlaba tangkul phurupki ningthau kaya lakna duna mijeng takhi ningthau sing adu MP laishemba sana jawbuna lusingduna lakminakhibani loinana khongchat aduda tangkul naga unaulongi president tension hanagi deputy speaker presho simresu loinarakhi maru oina guest house asi lamdam asigi singi aruba thoram amasu oiriba mera house songbada saruk yabalakpa singi khul singi khulakpa ningthau singna laifam leitabgi awaba kaya Thengnariba adu yenglaga samgatpani haina MP laisemba sana jawbuna makata na phongdoki mahakna hai Imphal da lakpada laifam sapamki khudong sadaba sing koknanaba wakhalon da samgatkibani wakhalol asimak hanagi chief minister oramba Nongthombam Biren na MLA oringai hojik haukiba kumjal lisingani tarataruk tagi hodorokkibani loinana mahakna chief minister hek oirakpada thabakta onthoknanaba thorang horakpani Guest house asi nganna loishinanaba thorang tawkibani adubu COVID-19 laichat amadi state asida thokliba irang na maram oirga loishinbada thinthakibani hojikti ayamba loisilakle athubada miyamda khusinanaba thorang tawragani loinana guest house asi leirabadina singi khulakpa kaya laktuna tammi singa toina unaduna wari sanaba chamin thakminaba ngambaga loinana matam aduda sing tami marakta hena nuksinaba mari sagat pangamgani guest house asi semgatnanaba honabada hanagi chief minister Nongthomam Biren gi achouba thodang bu thagatpa phongdokhi hanagi promotion magi chouba manglan ni masi koi myam mateng panga aduna masi siam nungai sigumba ama khoi structure si ubo phang matamda ikoi mangjegi ba manglan do mangphang narani aduga sing tanggi mari se hena naksanaba ngamane na sumana thamjari amromda Imphal da chingi khulakpani thau singi guest house ama sem saduna thambibada tangkul naga unaulongi president tension yauna tangkul ningthau kaya na apenba phungdokna ki loinana singi ningthau singna mera hau chongba yauna thoram kaya yauba lakpada laifam leitabagi awaba koklagani mamangda Pangthokpa thoram kayada ningthau laishemba sana jawbuna wana hotnakiba adu ngasidi guest house asi leirbanina awaba khudingmak leiraroi asigumba guest house asi singdasu thambiduna maitai singna lakpada leinanaba thorang leingakna paikhat haningi
ꯀꯔꯤꯒꯨꯝꯕ ꯆꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯒꯦꯁ ꯍꯥꯎꯁ ꯊꯝꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯐꯣꯡꯗꯣꯛꯈꯤ ꯂꯩꯕ ꯂꯩꯇꯕ ꯄꯨꯝꯅꯃꯛꯇ ꯊꯝꯗꯣꯛꯑꯦ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯆꯥꯕ ꯂꯦꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏ ꯂꯩꯗꯅꯕꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯊꯦꯡꯛ ꯌꯨ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯃꯁꯨꯡ ꯕꯣꯏꯀꯣꯠ ꯃꯔꯛꯇ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯇꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯒꯤ ꯐꯨꯜ ꯔꯤꯍꯔꯁꯦꯜ ꯉꯁꯤ ꯏꯝꯐꯥꯜ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯉꯁꯤ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯨꯜ ꯔꯤꯍꯔꯁꯦꯜ ꯑꯗꯨꯗ ꯅꯤꯄꯥꯜꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯦꯟ ꯃꯣꯗꯨꯅꯤꯃꯥꯏꯅ ꯄꯦꯔꯦꯗ ꯀꯃꯥꯟꯗꯔ ꯑꯣꯏꯈꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯀꯟꯇꯤꯟꯖꯦꯟ ꯄꯨꯟꯅ 34ꯅ ꯁꯔꯨꯛ ꯌꯥꯈꯤ फुल ड्रेस रिहर्सल अदु फर्स्ट एमआर ग्राउंड दगी थोरकलगा सेंट्रल जेल रोड लोक भवन ममांग कंगलापाट लंबी खोयाथोंग नॉर्थ एओसी क्रॉसिंग फाउदना लाकलगा कंगलागी अवांग थंगबद चंगलबा मतुंग कंगलागी मखा थंगबा सनाथोंग द थोरकलगा बाबूपरा फाउदना लाकलगा अहानब मणिपुर राइफल्स की नोपोक थंगबा गेट द चंगलक्तुना फर्स्ट एमआर की ग्राउंड द थुंगलब मतुंग द लुशिनखी ngasi pangthokhiba full race rehearsal aduda saruk yakiba contingent sing adudi ex servicemen ki contingent ama uniform ki contingent taramapal college ki contingent taramathoi ncc ki contingent ahum sainik school ki contingent ama higher secondary school ki contingent mari school singi contingent taramathoi social welfare department ki contingent taruk manipur police ki contingent ama van party contingent mapal cultural troop taramari punna contingent marfumathoi ni mani Chuchampur district su IPS Rajiv Gangawana parade commander oiduna full rehearsal ki thoram pangthokhi BSF STC CRPF IRB civil police ex servicemen VDF BSF band party yauna school amasung SSC gi contingent kayana saruk yakhi atopa district headquarters sing dasu republic degi full rehearsal pangthoknakhi लाकलिबा जनवरी की कुंतरुक्ता इंडिया की मफम सिनबा थुंगना पांथोकदौरिबा 103 सुबा रिपब्लिक डे सेलिब्रेशन की मंगोइनना ngasi जिरीबाम डिस्ट्रिक्ट की जिरीबाम हायर सेकेंडरी स्कूल की प्लेग्राउंड रिहर्सल की थोरम मपुंग फाना पांथोखरे डिस्ट्रिक्ट एडमिनिस्ट्रेशन जिरीबाम सिंदुना पांथोखिबा रिहर्सल की थोरम अदुदा डिप्यूटी कमिश्नर जिरीबाम कृष्ण कुमार IAS सुपरिटेंडेंट ऑफ पुलिस जिरीबाम प्रखार पांडे IPS ADC जिरीबाम TH मनोरंजन सिंह MCS CRPF की ऑफिसर सिंह अमदी DLO सिंह सु सरुक याखी पांथोखिबा रिहर्सल की थोरम अदुदा पैरेड कमांडर जेतेंद्र प्रसाद कीर IPS VDF जिरी पुलिस IRB CRPF फॉरेस्ट डिपार्टमेंट NCC जिरी कॉलेज की नुपा अमदी नुपी की कॉन्टिजेंट अमदी तोंगान बा स्कूल सिंह की कॉन्टिजेंट सिंह सु सरुक याखी कक्चिंग केंद्र की मनुंग दलेरिबा कक्चिंग स्मार्ट लाइकाई बामोल फरेंगी मीटर 350 रोम सांगबा परेंगी लंबी हौजिक पेपर ब्लॉक टेक्नोलॉजी सिजनदुना सेमलिबा लंबी असगी फिबम केंद्र असगी MLA M रामेश्वरना हक्थेंगना चतुना यंगशनख्रे यंगसिंग खोंगचत अदुगा मई लेनना MLA रामेश्वरना फोंदोखिबदा प्रजा सिंहना चथोक चसिनदा हेना नुंगाइननबा खुदोंग चाननबा पैसा खर हेना चंगलबसु चही तरा हेना चटननबगी पांडमदा कक्चिंग केंद्र की लंबी अयाम्बा पेपर ब्लॉक टेक्नोलॉजी सिजनदुना लंबी सेमबनी हौजिक फावदा खुंगंगा फाउनबा लंबी परेंगा फाउननबा लंबी 25 हेना सेमबा लोयरख्रे वाटहौरिबा परेंग सिंगी लंबी सु अथुमतुंदा सेंब लोइननबा होटनरगनी हौजिक मणिपुरदा पॉलिटिकल डेवलपमेंट्स लाकपग लोइनना अथुवा मतमदा अनौबा लेंगा लाकपा याना लेरे मसी खुदोंसाबा लहोदुना केंद्र असिदा पाइखटपा याबा डेवलपमेंट की थबक थोरम सिंह पाइखट हौसी मसिदा प्रजा सिंहना मतेंग पांगबियु हाइना अपील सु तौरखी खोंगचत अदुदा ऋषिकांत मिहात की मतंगदा पौमिशिंग हंगबा वहंग अमगी पौकुम पिरदुना हाई क्राइम तौरिबा क्रिमिनल हाइबसिदी क्रिमिनल नि मसिदा जाति बिजाति कांगलुक फुरुक लाइरे इना खुनबा हाइब लेते क्रिमिनल सिंह असिबो मतम सान फादुना मतिक चाब चेराक पीदुना लेंगाक असिना पीखिबा थाजबा अदु थबक ओइना उटकदबनी हाइनसु फोंदोरखी
mahakna makha taraduna hai mihat asigi pau hek phangbaga bari leinabasingda pau phaunaduna mihat asigi achumba wayal justice phanghanaba taksinduna lakhibani mihat asigi JSC na su matam sana taksinduna hojik case asina leingakna NIA da sinakre laibak tiba thodok asi hojik tapna santi lakpa horakpa lengak sembagi oithokpa lerakpa matamda thok khalliba asi kanagumba samdaba lengak seman ningdaba mioi kharana sinba khujin thorang amani asigumba anti social oiba mioi sing asibu faduna matik chaba chera phan bada kuki MLA singsu mateng pangbiu hainasu phongdorokhi aduga nangna tawgiba aranbado adu logi matungina adum dandi pijani aduna ngasi manipurda sarkar se semaba matungda hana thokiba phattaba oikiba akhoi out of hand chakiba mayam se amu hana fajila kanda afaba pot oina ba paring chumna chaminabada manipur se afaba state amo henbada akhoi mateng pangminasi punna chatminasi haiba wafam kharje harga punam ku khurumjari thank you Manipur popular government amasembagi matam khangnak naksilakpaga loinana kanana state asigi anobu chief minister oigadage haiba kanamatana khangba ngamdabagi mathakta sahi asigi jun thadagi hanglagadaba rajya sabha gi MP gi pham kanada sinagadage haiba simasu yamna kanna party manungda nainarakle marak asida chap chana de confirm tawdaba miyamna ngangnarakpada BJP Manipur state unit ki anobu president gi pham ex chief minister N Biren natraga rajya sabha gi MP oiriba ningthau leshemba sanajaw andi gi marakta amana oiriba yai hainari party gi state unit ki president Sarda gi thabak pugi matam nahanna henkrabani anobu president ama khandriba phawba mahak makhatana state asigi president ohelagasu handakti President ama soidana haplagani haina center gi luchingmasingna khanglakiba laikre BJP gi national president oiriba amana sinkhrabanina mahaki team ama chamgalakpada state khudingmaki president gi pham sut nauna hapkadori Manipur gi oinadi party president pham asi yamna maktangai phadaba oiri maramdi kumja lisingani kuntaret ki march tha phawi manungda state assembly mikal pangthokadori mikal asigi mangoinana party asima pangan khat hananaba anobu president ama hapagi tangai phadaba laidi masigi loinana manipurda miyamgi leingak ama athuma tamda semnanaba thorang tawriba asida chief minister oigadoriba misaktuna kanano party ki president na kanano na ohengani amasung lakliwa jun da matam loiragadaba rajya sabha gi MP asi kanada ohengadagi haibadu yamna kanna nainaba horakle paw asina wakhatana hai hojik BJP da option khara yengnari chief minister gi pham nongthombam birenda karigumba pidaba taragadi mahakaramba position da thamgadoribano haiba ama BJP Manipur state unit ki anobu president kanabu ohengadagi haiba ama amasung rajya sabha gi MP oiriba matam loiragadaba ningthau leishemba sanajawbana kari pham pahalaga thamgadage haiba sini party ki president oiramba Sardana pham thadok laba matungda rajya sabha gi MP oina chatpa pamli ningthau leishemba sanajawbana MP oidraba matamda party ki president oirakpa yai haina section khrada panari hanagi chief minister nongthuma biren amuk hanna chief minister ohenbada MLA maraktasu yanadaba yawi aduga party ki lusingbasing maraktasu yanadaba yawi maram aduna mahak BJP state unit ki president gi pham pishillaga mahak ki makhada assembly election pangthoklagadi BJP na chauna mai pakani haina mat pinabasu yawi maram aduna lusingbasing asi laithok lesin tawbuda maru oiba misak amadi pham karimata paidabagi phibam da lakadori masimakna BJP gi senior leaders singda kokchikpa tanpham ama oirakpa yai asigumba phibam ama mayok naningdragadi atoppa state rajya sabha gi MP oina haplakpasu yai hana panari Thasi kuntrama thoida kokomi coordinating committee on Manipur integrity na sinduna pangthokadariba Manipur kanba khongchatta IDP singsu saruk yargani lamdam asigi miyamna khongchat asibu punna sagatminasi haina IDP singi apunba lup singna phongdorotli hiram asiga mari leinana ngasi Manipur Press Club ta Chuchampur Maitei United Committee Maitei Council More Committee on Protection of Maitei Victims More Maitei Union Kangpokpi Torbung GP Victims Committee, Apex Committee of Victims Villages, Iko Sadhu Yengkumang, Dolai Thabi,
Laitan Pokpi Mairen Patna Punna Sinduna Pangthok Pawgi from Amada Suchanpur Maite United Committee gi Kokan Burner Nabaning Thoujan Hai Kumja Lisingani Kurumdogi Me Omdagi Horokiba Irang Namaram Werga Tongan Mopam Sing that Laiba IDP Singi Lup Taruki Oiba Mifam Ama Pangthok Labamatungda Kokomina Thasi Kuntrama to the Pangthok Riba Manipur Kanba Concert Haina Mingtonba Miamgi Concert Asida Mapung Fana Sogot Pagaloinana Concert Asida Maikay Maridagi Lanjanar Liba IDP Sing Su Saruk Yagani Pangtok Kadoriba Concert Asibu Mapung Pahanaba Hotnabada Lamdam Asige Mia Yabu Fondoki Mat Makataraduna Hai Thasi Kumathoida Nahunana Chuchanpurda Maitei Nupa Amabu Yamatam Tiva Monda Kuki Kulai Pai Singna Nomaina Kaptana Hatkivatong Adu IDP Singi Maikei Dagi Akan Bamonda Condemn Taubagalunana PR Lengak Asina Tam Tiva Mihat Aduda General Sing Atumatamda Faduna Logi Matung Inna Ahak Pachera Pibiu Fondoki Na Chuchanpurda Equigi Maite Mayam Tam Tiva Monda Hatkiva Sisu Equi IDP Unumangna Yamna Akan Bamonda Condemn Tawi Amadi Muzik Paliba PR Government Na Atumatamda Mihat Pasing Dubu Habi Haraga Matik Chaba Cherak Pibiu Haiduna Koi IDP ki Maikei Digi Apil Taujadi Sana Kunungda Laimom Popot Kakiba Laibung Singilai Committee Singbu Taram Opui Throm Nasi Sana Kunung Utra Sanglena Sinduna Ining Tho Leshemba Sana Zawa Amadi Angom Ning Tho Poiretuan Jauna Kunungi Famnaiba Singna Saruk Yaduna Pangtokre Thorom Aduga Mari Lainana Ining Tho Leshemba Sana Zawan Hai Lamdam Asi Lairiba Sana Kunung Utra Sanglen Asi Picture Basu Nomata Leptana Lepak Kunja Laichau Nanaba Thorom Kia Pangtok Tuna Lakpa Loshang Ama Oidi Loinana Lamdam Asigi Mapam Amada Laitingi Oiba Thodok Watok Kayadasu Ahinung Til Naidana Yang Sinduna Lamdam Asibo Kunjau Laichau Nanaba Hotnaduna Lakli Loinana Utra Sanglen Sana Konung Asi Miyamna Yeng Bada Picture Gasu Mathau Yamna Sinba Kumbi Kalen Naidana Laibaki Oiba Thorom Leptana Pangtok Tuna Lakli Fondoki LPG gas consumer singna sakthong gas asi matau karamna sizna dagdage amadi khudong thigada bakayadagi matau karamna ngakthok kadage haibagi matangda mass awareness cum training program ama Bishnupur district ke manung chanba awang Hainobok community hall da all gas care Manipur state ka iregbam GP gi ward number 1 member mutum sanatomba singa khusamna duna Hainobok Community Hall dengan si Pangthokre awareness program aduga mari lainana AGC Manipur State ki manager Sagol Sem Joy Prakras na phongdok pada gas haiba si nupi oibi singida yamna maru oiba khangdaba yadaba ama ni aikoina chak thongnaba gas LPG asi sinaba matamda aikoina gas asi khangjiluba amadi khangdaba yadaba posak amani gas haiba asi amaromda hairagadi munna khanjiluruba gadi gas bomb ni masi pokharaba matam khaktada mi sire yum mai chak le haiba na singba TV radio khabar na singbada adum tari masigumba khudong thiba asi aigi yumda nangi yumda thokloi haiba ngamde maram aduna masigumba khudong thiba kaya asi asidagi Karada Werbasu Cook Nanabaki Haiduna Manipur Manung Hanjina Labor Singkong Singa the Ima event it's now sing Mapamda Lamdamasida free movement Lehanaba Amadi Aki Kang Pirak Liba Singi Matakta Kota Lantanganaba signature campaign Ama Pangtok Lagani Masida Miamna Saruk Yabu Haina social activist Malem Tungamna Apil Torli Mahagnahai Manipur gi maru oiba national highway singda akaknana maitai sing chatpada athing batham liba kuki gi community da base tawba khulai paiba organization kaya buffer zone gi ming sin aduna maitai phuki mathakta isang sitna otpanaiba jumlakta bom amasung nomaina landarakpada natana maitai gi mioi kaya fawa video record tawduna hatpa masidasu natana cycling for Manipur peace ki khongchatta kangpokpi lalaktanaba akanba warning Taurukiba Loinana, Infal da Pangtokiba
humpumapan suba National School Games da saruk yaba lakiba Rajasthan gi sanaroi team amada aki akhang nahan kiba thodoksing asida yumpham oirga mahak makhatana asigumba thawngsing asi chatharakba ngamhandanan bugidamak miyamna phongna lepa ama mathau tare hiram siga mai lenana kuki gi organization kayaga Ayaka phone na quarter lantheng nanaba sem sajari hiram asiga mai lenana signature campaign amakak pangthok taba yadaba tangkak amakak oiba maramna campaign asi Imphal East ki khurai da leiba lamlong ima kaithel da hodok chananaba thorang tawjabani maram asina Manipur miyamna mapung phana support tawbiu maru oina Delhi dagi Imphal tamna namit humra tare ni chupna santi gi paujel puduna lakhiba social activists malem thungang gi cycling for Manipur peace ke khongchatta atamnana kangpokpi lalaktanana ba kotugi maikaidagi December 3 ta tholakhiba fresh statement amagi matangda January ani lisingani kuntarukta haingang police ke kuthangda kangpokpi police ki osida wakat khrabasu Manipur police ki maikaidagi ngasi fawba matik chawa thabak thorom amata laukhalaktawa asiga mari leinana hakthengnana haiba kuki organization asi courta oina miyamgi matenga loinana thengnanabagi wakhalonda campaign asi chathagadabani phongdokhi sida thawai yauna aikoi chathok chasan athingba thamliba asigi mayokta yaningde haiba miyamna aihaki campaign asida sogatpiyu amadi Manipurda matik chaba public free movement le na bohona bada miyamna mateng panghaningbagi wakhalon ga loinana aihaki signature campaign asi pangthok chagadabani haiba wafam asi lebang miyamda thamjari Blood donation camp ama yaingambi khundongbam chanu Doctor of KS James amadi Beroda leimagi ahan ba phangjaba macha gi chahi ama farakpagi birthday mari lenana Indian Red Cross Society Thawal District Branch na Thawal Kiam Sifai leiba masagi yumda miyam gi damakta I kathopagi thorom ama blood Center Jenems Imphal ga khusamna sinla pangthokre punna nupa kuntare nupi taruk me kuntrom dena lemna EPK thoramduda IRCS Thawal Branch ki Secretary Rojen Thongamna kathopana khwaidagi athoiba danni amadi iramdam asida gi awatpa lehandana me kya gi punsi kanminasi haiki Ukraine da Russia na ahing super drone chahumga humudra hen basi naduna bom thadabada natana missile kamathoram su kapsilakre haina kipna ngasi phungdokre sahi mari rom sujilaklaba lan asi loisin daduna santi puraknaba Abu Dhabi da numit nini suba oina Russia Ukraine amasung United States ki miut sing wari sanariba asibu thoi daduna tauge haina tawbani haina su Moscow bu kipna maral sirakli Ukrainian singi oinadi ahing asi akibagi masak phang Putin na tamthiraba missile strike chathanaba order tawkibani magi missile sing aduna aikhogi miyambu sohon batanatana session table asidasu tasinduna ekhairare haiki sanabagi pau All Manipur Film Makers and Producers Association Ampimpana Sidura SWC Ground Kongmanda Pangthok Liba Film Paternity Singi Oiba Ampimpa FC 2026 Aside Football Tournament Nasi Ayuk Amasung Tilda Sanaki Mesingda Amik B Director FC Amik A Mai Pakre Senior Tech and Handler FC amadi Choreographer FC aduga Choreographer FC amadi